ꯃꯌꯥꯝꯅ ꯅꯣꯛꯄꯗ ꯃꯥꯅ ꯏꯀꯥꯏꯕꯒꯤ ꯃꯃꯥꯏꯒ ꯉꯥꯡꯁꯤꯟꯕꯗ ꯌꯥꯝ ꯐꯖꯩ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯅ ꯍꯤꯌꯥꯏꯂꯩꯃ꯫ ꯇꯔꯨꯛꯁꯨꯕ ꯄꯦꯖꯇꯅ ꯍꯤꯌꯥꯏꯂꯩꯃꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯅꯨꯡꯇꯤꯒꯤ ꯀ꯭ꯂꯥꯁꯇ ꯃꯥꯕꯨ ꯂꯣꯟꯅ ꯌꯦꯡꯖꯈꯤ꯫ ꯍꯦꯟꯊꯕ ꯄꯦꯖ ꯃꯊꯪ ꯄꯥꯔꯤ ꯃꯈꯣꯏ ꯃꯔꯤꯅ ꯂꯥꯡꯈꯤꯕ ꯇꯧꯈꯤꯕ ꯑꯃꯗꯤ ꯁꯥꯌꯣꯟꯅ ꯌꯥꯏꯕꯨ ꯇꯨꯃꯤꯟ ꯌꯦꯡꯖꯈꯤꯕ ꯃꯌꯥꯝꯗꯣ꯫ 50ꯁꯨꯕ ꯄꯦꯖꯇ ꯑꯩꯅ ꯌꯥꯏꯕꯨ ꯀꯅꯥ ꯈꯪꯍꯟꯗꯅ ꯊꯃꯣꯏꯗ ꯂꯥꯠꯆꯈꯤ꯫ ꯀꯅꯥꯗꯁꯨ ꯍꯥꯏꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯍꯨꯝꯗ ꯑꯩꯅ ꯌꯥꯏꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯐꯣꯡꯗꯣꯛꯂꯒꯦ꯫ 51ꯁꯨꯕ ꯄꯦꯖꯇ ꯀ꯭ꯂꯥꯁ 8ꯀꯤ ꯑꯔꯣꯏꯕ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯈꯣꯏ ꯃꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯦꯂꯦꯟꯕꯨ ꯚꯥꯏ ꯔꯣꯍꯟꯅ ꯉꯥꯎꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯖꯔꯝꯃꯤ꯫ ꯔꯣꯍꯟꯅ ꯑꯩꯗꯤ ꯀ꯭ꯔꯁ ꯃꯁꯛ ꯇꯥꯈ꯭ꯔꯦ, ꯅꯣꯏ ꯑꯍꯨꯝꯒꯤ ꯍꯥꯏꯅꯔꯛꯑꯣ꯫ ꯌꯣꯍꯦꯟꯕꯅ ꯀ꯭ꯂꯥꯁ 8 ꯀꯥꯕꯗ ꯉꯥꯏꯔꯤ, ꯅꯨꯄꯤꯒꯤ ꯋꯥꯔꯤꯒ ꯁꯥꯟꯅꯗꯅ ꯆꯩ ꯌꯥꯝ ꯅꯥꯕꯅꯤꯀꯣ ꯅꯣꯏ ꯑꯍꯨꯝꯅꯦ꯫ ꯑꯩꯈꯣꯏ ꯅꯥꯎꯅ ꯈꯔ ꯈꯤꯠ ꯃꯍꯦꯜꯂꯦ ꯆꯒꯠꯅꯕꯁꯦ꯫ ꯆꯒꯠꯇꯕ ꯇꯥꯃꯣꯗꯤ ꯑꯗꯨꯝ ꯂꯦꯝꯕꯤꯌꯣ, ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯆꯒꯠꯅꯖꯒꯦ꯫ ꯁꯥꯌꯣꯟꯅ ꯍꯦꯟꯊꯣꯏꯕ ꯅꯪꯕꯨ ꯀꯅꯥꯗ ꯅꯨꯡꯁꯤꯔꯤꯅꯣ? ꯅꯪꯒꯤ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ꯫ ꯇꯜꯂꯦ, ꯅꯪꯒꯤ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ꯫ ꯑꯁ ꯑꯩ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯣ? ꯍꯥꯏꯔꯒꯦꯀꯣ꯫ ꯔꯣꯍꯟꯅ ꯅꯨꯄꯤꯗꯧꯅ ꯀꯦꯔꯒ ꯂꯩꯇ꯭ꯔꯁꯨ ꯍꯥꯏꯔꯛꯑꯣ ꯁꯠ-ꯁꯠ꯫ ꯑꯩ ꯌꯥꯏꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯄꯨꯟꯁꯤꯗ ꯃꯥ ꯅꯠꯇꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ꯫ ꯃꯥꯕꯨ ꯑꯩꯅ ꯁ꯭ꯀꯨꯜꯗ ꯏꯍꯥꯟ ꯍꯥꯟꯅ ꯎꯖꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ꯫ ꯁꯥꯌꯣꯟ ꯍꯦꯟꯊꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯤ ꯏꯔꯥ ꯍꯥꯏꯐꯦꯠ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯔꯨꯞ ꯃꯈꯩꯅ ꯎꯈꯤꯅꯤ ꯈꯟꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛꯆꯩ꯫ ꯅꯪꯒꯤ ꯑꯃꯨꯛ ꯍꯥꯏꯔꯣꯗꯅ꯫ ꯁꯥꯌꯣꯟ ꯋꯥꯈꯜꯗ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕꯗ ꯑꯩꯅ ꯑꯃꯨꯛ ꯌꯦꯠꯂꯔꯣꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯃꯔꯨꯞꯀꯤ ꯊꯃꯣꯏ ꯀꯥꯏꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗ ꯑꯗꯨꯃꯛ ꯀꯅꯥ ꯈꯪꯍꯟꯗꯅ ꯂꯣꯠꯇꯨꯅ ꯊꯝꯈ꯭ꯔꯒꯦ꯫ ꯍꯥꯏꯅꯩ ꯑꯁꯦꯡꯕ ꯃꯔꯨꯞꯀꯤ ꯃꯐꯝꯗ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯤꯃꯨꯛ ꯑꯐꯕ ꯂꯩꯇꯦ꯫ ꯀꯩꯅꯣ ꯃꯪꯂꯒ ꯂꯩꯗꯨꯅ? ꯅꯪꯅ ꯀꯅꯥ ꯄꯥꯝꯂꯤꯅꯣ ꯁꯠ ꯍꯥꯏꯔꯛꯑꯣ꯫ ꯀꯥꯏꯗꯩꯅꯣ, ꯑꯩ ꯀꯅꯥꯝ ꯄꯥꯝꯗꯦꯀꯣ꯫ ꯑꯩꯅ ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯛꯅꯕ ꯐꯥꯒꯤ ꯁꯨꯝ ꯇꯧꯁꯤꯟꯅꯕ꯫ ꯑꯩ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯁꯦ ꯀꯌꯥ ꯊꯣꯏꯅ ꯈꯟꯗꯦ, ꯅꯣꯏ ꯇꯥꯃꯣꯗꯧꯅ ꯂꯦꯝꯂꯤꯅꯤ꯫ ꯔꯣꯍꯟꯅ ꯄꯛꯇ꯭ꯔꯦ ꯏꯕꯣ, ꯅꯪꯅ ꯐꯅꯌꯥꯝ ꯂꯦꯝꯕ ꯁꯥꯔꯁꯨ ꯌꯣꯍꯦꯟꯕꯗꯧꯅ ꯉꯝꯃꯣꯏ꯫ ꯌꯣꯍꯦꯟꯕꯗꯤ ꯄꯨꯔꯥ ꯄꯤꯌꯣꯔ ꯒ꯭ꯌꯥꯅꯤꯗꯥꯁꯅꯤ꯫ ꯂꯦꯝꯕꯗ ꯍꯥꯏꯔꯦ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯂꯩꯔꯣꯏ ꯃꯥꯒ꯫ ꯄꯛꯇ꯭ꯔꯁꯨ ꯂꯝꯕꯥ ꯄꯥꯕ ꯉꯝꯗ꯭ꯔꯁꯨ ꯈꯔ ꯂꯦꯝꯕ ꯃꯥꯜꯂꯗꯤ ꯌꯥꯔꯦ ꯀꯩꯅꯣ꯫ ꯌꯥꯔꯦꯕ ꯋꯥꯔꯤꯁꯦ ꯑꯇꯣꯞꯄ ꯍꯣꯡꯂꯣꯗ꯫ 52ꯁꯨꯕ ꯄꯦꯖꯇ ꯌꯥꯏ, ꯅꯪꯕꯨꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯔꯨꯞꯀꯤ ꯃꯐꯝꯗ ꯌꯦꯠꯂꯔꯣꯏ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯂꯣꯠꯇꯨꯅ ꯊꯝꯂꯒꯦ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯈꯤꯕꯗꯤ ꯅꯪꯅꯤ, ꯑꯗꯨꯒ ꯑꯔꯣꯏꯕꯁꯨ ꯑꯣꯏꯈ꯭ꯔꯒꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯍꯦꯟꯊꯣꯏꯕꯒꯤ ꯅꯤꯡꯖꯕꯗꯤ ꯊꯨꯡꯍꯟꯒꯅꯤ꯫ ꯍꯦꯟꯊꯣꯏꯕ ꯗꯥꯏꯔꯤꯗꯨ ꯄꯥꯔꯨꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯈꯤ꯫ ꯃꯊꯪ ꯑꯗꯨꯝ ꯄꯥꯊꯩ꯫ ꯃꯈꯣꯏꯅ ꯅꯨꯄꯤ ꯃꯈꯩꯗ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕ ꯃꯌꯥꯝ, ꯁꯥꯌꯣꯟꯒꯤ ꯃꯄꯥ ꯃꯃꯥ ꯂꯩꯇꯕꯒꯤ ꯁꯥꯌꯣꯟꯅ ꯃꯣꯏꯗ ꯂꯣꯠꯈꯤꯕ ꯋꯥ ꯀꯌꯥ꯫ 64ꯁꯨꯕ ꯄꯦꯖꯇ ꯑꯩ ꯉꯁꯤꯗꯤ ꯃꯔꯨꯞ ꯑꯍꯨꯝꯗ ꯋꯥ ꯂꯣꯠꯂꯦ꯫ ꯑꯩꯒꯤ ꯄꯥꯕꯨꯡ ꯏꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯂꯗꯤ ꯃꯈꯣꯏ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯑꯩꯅ ꯃꯈꯣꯏꯗ ꯋꯥ ꯂꯣꯠꯈꯤꯕꯅꯦ꯫ ꯃꯔꯨꯞ ꯑꯍꯨꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯄꯦꯖ 2 ꯑꯃꯨꯛ ꯄꯥꯊꯩ꯫ 64ꯁꯨꯕ ꯄꯦꯖꯇ ꯂꯝꯆꯥ ꯁꯔꯥ ꯑꯣꯏꯔꯒ ꯃꯥꯡꯂꯒꯗꯕ ꯄꯨꯟꯁꯤꯁꯦ ꯌꯨꯍꯦꯟꯕ ꯑꯃꯗꯤ ꯍꯦꯟꯊꯣꯏꯕꯅ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯈꯤ꯫ ꯑꯁꯦꯡꯕ ꯃꯔꯨꯞ ꯍꯥꯏꯕꯗꯣ ꯑꯃꯅ ꯑꯃꯕꯨ ꯋꯥꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯈꯣꯏꯅ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯜ ꯑꯃ ꯇꯣꯟꯁꯤꯜꯂꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯑꯩꯒꯤ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯤꯕ ꯏꯃꯨꯡꯁꯤꯒꯤ ꯗꯁꯥ ꯄꯨꯝꯕ ꯏꯐꯝꯗ ꯑꯣꯏꯅ ꯇꯥꯍꯟꯕꯤꯌꯨꯀꯣ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ꯫ ꯍꯦꯟꯊꯣꯏꯕ ꯏꯔꯤꯕꯗꯨ ꯄꯥꯔꯨꯕꯗ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯈꯤ꯫ ꯊꯝꯃꯣꯏ, ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯑꯉꯛꯄꯅꯤꯀꯣ, ꯑꯗꯨꯕꯨ ꯀꯠꯊꯣꯛꯄ ꯉꯝꯕ ꯊꯃꯣꯏ ꯑꯩ ꯀꯠꯂꯛꯇꯕ ꯉꯝꯗꯦ꯫ ꯍꯦꯟꯊꯣꯏꯕ ꯑꯃꯨꯛ ꯃꯈꯥ ꯄꯥꯊꯔꯛꯏ꯫ 104ꯁꯨꯕ ꯄꯦꯖꯇ ꯑꯩꯒꯤ ꯀꯤꯠꯅꯤ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯤꯗꯦ, ꯃꯔꯝꯗꯤ ꯑꯩꯒꯤ ꯀꯤꯠꯅꯤ ꯅꯥꯝꯃꯁꯤꯅ ꯍꯦꯟꯊꯣꯏꯕꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯈꯤꯗꯦ꯫ ꯃꯄꯨ ꯏꯕꯨꯡꯉꯣ, ꯅꯪꯁꯤ ꯌꯥꯝ ꯐꯩꯀꯣ, ꯑꯩꯒꯤ ꯊꯋꯥꯏꯒꯨꯝꯂꯕ ꯍꯦꯟꯊꯣꯏꯕꯕꯨ ꯑꯩꯒꯤ ꯀꯤꯠꯅꯤ ꯅꯥꯝꯃꯅ ꯍꯤꯡꯍꯟꯈꯤꯕꯒꯤ꯫ 152ꯁꯨꯕ ꯄꯦꯖꯇ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯌꯥꯏꯕꯨ ꯍꯦꯟꯊꯣꯏꯕꯒ ꯁꯣꯏꯗꯅ ꯊꯨꯡꯅꯍꯟꯒꯅꯤ꯫ ꯑꯩꯒ ꯍꯦꯟꯊꯣꯏꯕꯒꯗꯤ ꯏꯁꯥ ꯑꯃꯠꯇꯅꯤ ꯈꯟꯖꯩ꯫
ꯍꯦꯟꯊꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯐꯪꯕꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯐꯪꯉꯤ ꯈꯟꯖꯩ ꯑꯗꯨꯅ ꯌꯥꯏꯕꯨ ꯍꯦꯟꯊꯣꯏꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯒꯅꯤ 139 ꯁꯨꯕ ꯄꯦꯖꯇ ꯌꯥꯏꯁꯦ ngasi tasengna fasai nahan makaidagi hena fasai mana fasabagi mate ngasi ai yam harawi henthoi baga yaigagi lohong basidane aina matam pumbada mapu ibunga dagi ni jariba mapu ibunga hegi ningzaba se janbire henthoi babu mathang mathang pari chama ga yankai suba pesta ngasi yamna harawi aigi isa nupi ama phangjare aina nusina thoisna haiduna maming thonbire chama ga yankai ni suba pesta aigi nusiraba maru henthoi ba yai amadi isa thoisna gi pusibu matam pumbada pusi nungsangbu ahenbiu ko makhoi ahumgi punsigi dama mapu ibungo aigi thawai sa kathok labane moi da awa bata ga daba khudingma ifam do oina da hanbiu ko henthoi ba dai do khumjale aduga makhon thok ta kabli aduga dari do table da thamki tanjadu da sayona now kedormino tamoya nango da thamki ba nusibi yong injage agreement do lawge lakone aigi dari da yawbane ai pirake ahoy sayon table da gi dari lawraga se sida lere ado si mo hanglei sina kai gino kishim dawde now nami do ipom pomi kedoroge nang kaplu bro kapuine kaige ekhoi yaina tamoda hop charaga leirambai nahanwai angang oiringai da as dupana bu adu ham paktaba mi som nahanwai noi tamo lai haibagi kalakpa oiramni moi party khaido noi tamo gi lai khoi sida yam pamjai kalakje haibani yam thoina khalunu ko nacha lere kan sida onto puwang akdam asumna wari tawringai khangaude tanjaru da kana lawrapa yehen bana bema na lo tamo se ite ma kauri se kedo buni yemu lo hoi asumna ani de yehen ba higi kanda prabab sanglei yaina ite kedoroge bema se kedoroge nami du pangu se sayona tamo kedoroge teme se khangde isu chalo loge harga se kedo buda wanthara ini yaina tamo za doctor kawo hoi kauge asumna henthoi bana doctor kaurami sayona ima hoida so paupi ki getamo asumna ngak lerba matong doctor laktuna lilai bu yini lenthoina doctor imau gi sibu madam kaise thoina wabi uranu namau se mama oidore ha aseng bro doctor aseng bani madam ras harauna as nungai khreda issue ani gi mapu oidoraba doctor ai thindok jage ahoi sir asumna doctor thoki baga sayona ses tamo midi mapa oidore ne henthoi bana ngasi kari treat tawge batamo nagi apamba treat tor lore kaino because na ai su yam nungaire ngasi de ai sa ang ani ge kaka oidoroba yaina thaisana mama chawbina nangi na naw ama pi tawre tanjadu da liklai kya lai felai liklaina ima se tapna famu ai ki darage ima mayam loina pulaga lairami se yuhen ba harauna liklai gi manakta proposal sele aduga kole bema nang mama oidore ibani gi sa phangdore aseng broda mojo aseng mani bema yuhen ba liklai gi ma ongdo ubada mayam da nokmi tawri liklai tapna tamojo ima hoi mayam lay yuhen ba kolam badagi khangta thadore ai kaubne mayam tawhorasi he ai gi sa aso base ikai ba khanglaktre as ima sidiba lao mayam lao asumna mayam do ka dagi thole yuhen bana be manu sibe kaya gi moita mocho yam nu si nang se ado kon gi abro as asibo wani na tapna kon bige ko isa sokine ba as taning de ko tamocho sound because magi kada proposal le sir pawmale re kaino liklai do pregnant oire no madu yare kam dok sige sir athubu da ngang do manghana bo hanaga dabane hoi sir
ꯑꯩ ꯇꯞꯅ ꯊꯕꯛꯇꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯒꯦ ꯍꯣꯏ ꯁꯥꯔ ꯊꯕꯛ ꯑꯗꯨ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯕꯤꯀꯥꯁꯅ ꯃꯦꯗꯥꯝ ꯉꯁꯤꯗꯤ ꯉꯜꯂꯤꯅ ꯑꯔꯨꯕ ꯊꯕꯛ ꯂꯩꯕ꯭ꯔꯣ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯗ꯭ꯔꯒ ꯄꯨꯊꯣꯔꯛꯀꯅꯤ ꯉꯁꯤ ꯑꯗꯨꯒꯤ ꯉꯟꯅ ꯆꯠꯂꯤꯅꯤ ꯑꯁ ꯂꯩꯕꯥꯛꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯐꯥꯎꯕ ꯍꯦꯛ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯍꯤꯡꯕ ꯂꯣꯏꯔꯕ ꯂꯩꯕꯥꯛꯅꯤ ꯍꯤꯡꯗ ꯌꯥꯗ ꯍꯤꯡꯂꯤꯕꯅꯤ ꯑꯩꯅ ꯄꯣꯠꯇꯣ ꯐꯥꯔꯕꯁꯨ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯑꯩꯒꯤ ꯏꯊꯛꯇ ꯂꯩꯕꯅꯤꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤꯗꯣ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯊꯕꯛ ꯑꯁꯦ ꯇꯣꯛꯅꯤꯡꯂꯕꯅꯤ ꯐꯥꯔꯒꯁꯨ ꯅꯝꯁꯤꯜꯂꯒ ꯊꯝꯗꯣꯏ ꯁꯔꯨꯛꯇꯤ ꯑꯩ ꯑꯣꯏꯔꯗꯤꯕ ꯅꯍꯥꯛꯅ ꯊꯕꯛꯇꯣ ꯇꯣꯛꯂꯝꯃꯅꯤ ꯃꯦꯗꯥꯝꯗꯤ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯔꯝꯕꯩ ꯇꯣꯛꯇ꯭ꯔꯤꯅꯤ ꯑꯩꯁꯨ ꯇꯣꯛꯀꯦ ꯈꯜꯂꯕꯅꯤ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯨꯒꯤ ꯑꯁꯥ ꯑꯃꯗ ꯉꯥꯏꯔꯤꯕꯅꯤ ꯕꯤꯀꯥꯁ ꯋꯥꯈꯟꯗ ꯍꯅꯨꯕꯤ ꯃꯁꯨ ꯎꯔꯕꯤ ꯃꯥꯅ ꯊꯧꯅꯥ ꯀꯌꯥꯝ ꯐꯅꯤꯡꯂꯤꯅꯣ ꯃꯇꯥꯡ ꯆꯥꯗꯅ ꯊꯧꯅꯥ ꯐꯔꯗꯤ ꯁꯤꯖꯒꯦꯗꯅꯤ ꯕꯤꯀꯥꯁ ꯑꯩ ꯆꯠꯂꯦꯀꯣ ꯑꯍꯣꯏ ꯃꯦꯗꯥꯝ ꯑꯁꯨꯝꯅ ꯂꯤꯟꯊꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯕꯤꯀꯥꯁ ꯄꯔꯐ꯭ꯔꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯥꯔ ꯉꯁꯤꯒꯤ ꯄꯣꯠ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯦꯗꯥꯝ ꯂꯤꯟꯊꯣꯏꯅ ꯈꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥ ꯑꯣꯄꯔꯦꯁꯟ ꯆꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯔꯨꯕ ꯄꯥꯎ ꯄꯤꯔꯛꯄꯩ ꯅꯪꯕꯨ ꯊꯥꯒꯠꯂꯤ ꯄꯣꯠꯇꯣ ꯍꯌꯦꯡ ꯂꯝꯕꯤ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯄꯨꯍꯜꯂꯛꯑꯒꯦ ꯑꯗꯣ ꯁꯥꯔꯒꯤ ꯄ꯭ꯂꯥꯟ ꯉꯁꯤ ꯍꯌꯦꯡꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯆꯔꯣ ꯍꯥꯏꯕ꯭ꯔꯥ ꯌꯥꯗ꯭ꯔꯤ ꯄꯥꯡꯊꯣꯛꯄ ꯊꯥ ꯈꯔ ꯂꯩꯈꯣ ꯅꯨꯃꯤꯠ ꯑꯃꯠꯇꯗ ꯏꯃꯨꯡꯗꯨꯕꯨ ꯑꯋꯥꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃ ꯄꯤꯒꯗꯕꯅꯤ ꯐꯔꯦ ꯁꯥꯔ ꯑꯩꯁꯨ ꯐꯣꯟ ꯊꯝꯂꯒꯦ ꯊꯝꯃꯣ ꯑꯗꯣ ꯅꯪ ꯌꯥꯝ ꯍꯩꯁꯤꯡꯅ ꯂꯩꯌꯨ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯆꯤꯡꯅꯕ ꯌꯥꯕ ꯃꯑꯣꯡ ꯃꯇꯧ ꯎꯠꯂꯣꯏꯗꯕꯅꯤ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯁꯥꯔ ꯑꯩ ꯈꯪꯖꯔꯦ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯕꯨ ꯅꯪꯅ ꯅꯤꯡꯕ ꯊꯨꯡꯍꯜꯂꯕ 15 ꯂꯥꯛꯅꯤ ꯑꯩꯅ ꯅꯐꯝꯗ ꯁꯤꯟꯅꯗꯣꯏꯁꯤ ꯁꯥꯔꯅ ꯃꯇꯝ ꯄꯤꯔꯛꯄ ꯅꯨꯃꯤꯠꯇꯣ ꯉꯥꯏꯔꯕꯅꯦ ꯑꯩꯒꯤꯗꯤ ꯑꯩ ꯊꯝꯃꯦꯀꯣ ꯍꯣꯏ ꯁꯥꯔ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯀꯨꯃꯥꯔ ꯇꯣꯝꯕꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯇꯣꯝꯕ ꯄꯣꯠꯇꯣ ꯉꯁꯤ ꯄꯨꯊꯣꯔꯛꯀꯅꯨ ꯍꯌꯦꯡ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯣ ꯁꯥꯔ ꯀꯔꯤ ꯇꯧꯔꯒꯦ ꯃꯔꯝ ꯂꯩꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯣꯏ ꯁꯥꯔ ꯊꯝꯃꯣ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯀꯨꯃꯥꯔ ꯃꯆꯥ ꯔꯣꯀꯤꯒꯤ ꯔꯨꯝꯗ ꯆꯪꯂꯛꯑꯝꯃꯤ ꯏꯄꯥꯒꯤ ꯊꯣꯏꯕ ꯏꯆꯥꯒꯤ ꯐꯤꯕꯝꯁꯤ ꯅꯄꯥ ꯑꯩꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯈꯣ ꯍꯥꯏꯕꯅꯣꯅꯦ ꯀꯨꯃꯥꯔ ꯀꯞꯂꯒ ꯔꯣꯀꯤꯒꯤ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯥꯟꯕꯤ ꯑꯗꯨꯒ ꯇꯞꯅ ꯔꯣꯀꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯏꯆꯥꯕꯨ ꯑꯁꯤꯒꯤ ꯐꯤꯕꯝꯗ ꯌꯧꯍꯜꯂꯤꯕ ꯃꯍꯥꯛꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯏꯆꯥꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯗꯨꯁꯨ ꯑꯩꯅ ꯏꯆꯥꯒꯤ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ ꯏꯄꯥꯒꯤ ꯊꯣꯏꯕ ꯅꯪ ꯍꯥꯟꯅꯒꯨꯝ ꯂꯦꯞꯂꯔꯣꯏ ꯏꯄꯥꯒꯤ ꯅꯥꯛꯇ ꯁꯣꯝꯗꯅ ꯂꯤꯟꯊꯣꯏ ꯑꯁꯥ ꯀꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯂꯤꯛꯂꯥꯏ ꯇꯞꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯏꯃꯥ ꯀꯩꯁꯨꯝ ꯇꯧꯗꯦ ꯌꯥꯏꯅ ꯑꯩ ꯏꯁꯤꯡ ꯄꯨꯔꯛꯀꯦ ꯁꯣꯐꯥꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯌꯣ ꯏꯃꯥ ꯂꯤꯛꯂꯥꯏꯅ ꯏꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯀꯔꯤ ꯇꯧꯔꯒꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯅꯄꯥꯕꯨꯡꯗꯤ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ ꯍꯜꯂꯛꯇ꯭ꯔꯤ ꯏꯃꯥ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯂꯛꯀꯅꯤ ꯀꯝꯄꯅꯤꯗꯁꯨ ꯆꯪꯂꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯌꯥꯏ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯔꯛꯏ ꯏꯃꯥ ꯏꯁꯤꯡꯁꯦ ꯂꯤꯟꯊꯣꯏ ꯏꯁꯤꯡꯗꯨ ꯂꯧꯔꯒ ꯊꯛꯏ ꯑꯗꯨꯒ ꯇꯞꯅ ꯅꯣꯏ ꯕꯥꯆꯧꯒ ꯌꯥꯏꯃꯒꯗꯤ ꯂꯩꯇꯕ꯭ꯔꯥ ꯂꯩꯇꯦ ꯏꯃꯥ ꯕꯖꯥꯔꯗ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯅꯤ ꯍꯥꯏꯔꯝꯃꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯒꯦ ꯌꯥꯏ ꯏꯁꯨ ꯁꯅꯥꯗꯤ ꯇꯨꯝꯍꯧꯔꯤꯌꯦ ꯏꯃꯥ ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛꯇ ꯊꯤꯜꯂꯛꯎ ꯏꯁꯨ ꯁꯅꯥꯒꯤ ꯃꯁꯛ ꯎꯔꯒ ꯋꯥꯕꯁꯦ ꯈꯔ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯣꯏ ꯏꯃꯥ ꯂꯤꯟꯊꯣꯏꯗꯨ ꯇꯞꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯂꯤꯛꯂꯥꯏꯅ ꯏꯃꯥꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯃꯥꯜꯂꯤ ꯀꯩꯗꯧꯕꯒꯤ ꯑꯣꯏꯖꯥꯠꯅꯣ ꯍꯪꯂꯁꯨ ꯈꯨꯝꯗꯦ ꯆꯦ ꯑꯩ ꯑꯉꯥꯡ ꯄꯤꯔꯨꯈꯤꯒꯦ ꯑꯗꯨꯗ ꯇꯞꯅ ꯍꯪꯂꯛꯀꯦ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯃꯌꯥꯝ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ ꯁꯥꯌꯣꯟꯅ ꯏꯃꯥ ꯀꯩꯒꯤꯅꯣ ꯔꯤꯇꯥꯌꯔꯃꯦꯟ ꯆꯠꯇꯧꯕꯁꯨ ꯆꯍꯤ 2ꯃꯨꯛ ꯋꯥꯠꯂꯤ ꯑꯗꯨꯒ ꯏꯃꯥꯅ ꯊꯕꯛ ꯇꯣꯛꯂꯤꯁꯤꯅ ꯌꯨꯍꯦꯟꯕꯅ ꯑꯩꯁꯨ ꯍꯪꯅꯤꯡꯂꯤꯅꯤ ꯁꯤꯒꯤ ꯋꯥꯐꯝꯁꯤ ꯏꯃꯥꯗ ꯆꯥꯛ ꯑꯃꯨꯛꯇ ꯍꯥꯟꯅ ꯐꯖꯅ ꯆꯥꯎꯀꯣ ꯆꯥꯛ ꯆꯥꯔꯤꯀꯥꯟꯗ ꯋꯥꯔꯤ ꯇꯧꯒꯨꯝꯁꯤ ꯌꯨꯍꯦꯟꯕꯅ ꯏꯁ ꯑꯩꯈꯣꯏ ꯕꯥꯒꯤ ꯗꯥꯏꯂꯣꯒꯀ ꯇꯧꯗꯅ ꯐꯥꯒꯤ ꯅꯠꯇꯦ ꯏꯃꯥ ꯍꯥꯏꯔꯛꯑꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯕꯤꯀꯥꯁꯅ ꯃꯦꯗꯥꯝ ꯀꯔꯤꯒꯤꯅꯣ ꯔꯥꯖꯅ ꯍꯪꯉꯣ ꯑꯩꯅ ꯍꯪꯕꯗꯗꯤ ꯅꯃꯥꯁꯦ ꯃꯅꯨꯡ ꯌꯥꯝꯅ ꯀꯜꯂꯤ ꯈꯨꯝꯃꯨ ꯌꯥꯗꯦ ꯅꯣꯏꯅ ꯍꯪꯕꯗ ꯈꯨꯝꯕ꯭ꯔꯤꯌꯨ ꯁꯥꯌꯣꯟꯅ ꯏꯃꯥ ꯍꯥꯏꯔꯛꯑꯣ ꯂꯤꯟꯊꯣꯏ ꯋꯥ ꯊꯩꯗꯣꯛꯂꯒ ꯌꯥꯏ ꯅꯆꯦꯗꯣ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯣ ꯍꯤꯗꯥꯛ ꯆꯥꯅꯕ ꯆꯥꯛ ꯈꯔ ꯄꯤꯖꯧꯅꯦ ꯄꯤꯖꯔꯨꯒꯦ ꯏꯃꯥ ꯃꯌꯥꯝ ꯍꯥꯟꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯏꯆꯦ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯔꯒꯦ ꯇꯧꯕꯅꯤ ꯑꯩꯈꯣꯏꯗꯤ ꯌꯥꯔꯦ ꯅꯆꯦꯗꯣ ꯑꯃꯨꯛꯇ ꯍꯥꯟꯅ ꯈꯔ ꯄꯤꯖꯔꯨ ꯍꯤꯗꯥꯛ ꯆꯥꯅꯕ ꯆꯥꯎꯕꯅ ꯏꯕꯦꯝꯃ ꯄꯤꯖꯧꯔꯣ ꯕꯥꯆꯧꯁꯨ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯕꯤꯔꯝꯒꯦ ꯌꯨꯍꯦꯟꯕꯅ ꯏꯃꯥ ꯋꯥ ꯊꯩꯗꯣꯛꯂꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯕꯦꯝꯃꯒꯤ ꯆꯥꯛꯇꯣ ꯑꯩꯅ ꯏꯟꯗꯧ ꯂꯩꯔꯤ
Ima nam haipa sabirano. Wa thaido pa yanaba. Noi maram khanglaga kaidoge haino. Aina thabak tawraklise matam kuire. Aduna ware potharage khallaba. Nakhoi mayamna matik jarabanina. Ima pothaba yare kaino adugi potha thoklini. Ima agi wato thajade koina. Ho thajao nama ina harise. Rasna. Aiso thajaba ngamdeko. Sayon tapna. Ima ikhoi mayamda wala pigano. Ima gi maithongda ipen penjadabagi mami amatai. Mado nasa ai khangi. Ima nai khoida walo le haibasu khangi. Ninthoi tapna. Ihaima. Vikas wakhanda. Karai de haninglane. Thauna yam phabi saman be. Chopoi kai ba nangbagi toklabanina. Yuhen bana. Ima maramdo haibiyo. Kaigino ba maramdo. Ima hairage. Noini yamna khangladi. Aina handak police department ta. Yam thajaba piramlaga. Home Minister gi drug phananaba 3 times operation jathai. Adu mai paktre. Poto phaba ngamdi. Haini yam thajana information department ta piuraga. Operation do mai paktaba duda. Ithak thongbo officer na khara cheri. Linthoi wari lire. DCP na. SP. Kaina nang hadak tawrise. Department po si tibra. Arambe information piraga lebaki mapi mababu mi de lano khaliba kaigino. Sir, ai tasena poto phaba ngamgani haibadi thajabani. Adubu handaki matang sidi. Matung manao department bu job laba thabak tawgano. Sir, ai wafum khara hainingi. Kaino? Aikhoi marakta minister da pau piba yawa mali. SP, nabuk phatabado tawgano. Kanana kari pau pidorino. Nab jadaba. Aini sum haijabani. Sorry sir. Linthoi wari do liraga tapna. Laibak sida asumba khardang tawge khanbase yadre. Aduna I thabak se tawrubagi kanadre khanbagi tokpani. Yuhen bana. Lari haira haitira su khangdaba moina mapi mapa oire. Adu laibak sidi moina fola sagai tawngbo mongda tawrine. Rasna. Moi daramani. Ekhoi kaisnung khanbiroi ko. Handang matang sida mama. Nang thabak toklise yam kharabani ko. Nasu anobu lakdoise nangna seksina senauko. Handakti isu say nupani ko. Moi babungdi yam khangina. Mangda isu nupa toina uye adugi khangrini. Yuhen bana. As yari taningre chaksaro. Hoi. Linthoi tawbadon silaga. Tada ngasidi atomba tholakani haibani. Tadana namidangi mana chaningdawbado bazardagi lebiyuroko. Hoi bema. Horen mayam ama lektharagi. Atombado Technopolda posting tare have natro. Sayona. Horen join torumnaga yumda 3 days lane haveni. Oh, pare. Malak di imung say irang langani. Asum na mayam da jai sing jabaloy neraga masagi mathaw torami. Because magi kagi thong toro silaga phone tawi kumarda. Sir, hello, tabro sir. Tai ni because. Sir, ngasi hinthoi ba Technopolda join torumnaga yumda lakani hai. Oh, yam pare. Ngasi aina haba thabak tu pangtholasi. Hoi sir. Thamo, seksina tawko soibi ade. Hoi sir. Asam na phone thamkraba matung Kumar akhaba mino amanoi. Ngasi di Kumar na kaidawono haibadu utpa taridana. Kumar mi amada phone tawi. Hello, ai Kumar ni. Sir, kaidawre. Aina nahan haibadu ngasi pangthokpiro. Ambush tawbagidura. Mane, mi do Technopol-dagi Imphal da tholokani. Hare, thabang mai pakle khalo sir. Ado haina kiba manadudi soinuko. Mai da pakhalo. Gandhi yekpa manadudi chabun thinjarake. Haina kiba ngaknabi. Okay. Somdana Yuhen malik lagi chakpuruklami Yuhen bana. Isa thoibaga mamagagi chakpuri. As tamoso office at lo yadro thengi. Chani office do tapna salasu yai. Ituga isaga na hina maruni. Namana sa sak pija tho amagane mapa ai office ka doini. Ai sak saning di tamoso. Bema nang sak saning drasu isagi khara khalaga chabiyo. As tamoso sidiba. Bema se neya ka tho isagi khara chawa. Dilai tapna maya ka thoi. Chak to hek chaba hobaga ogi dori. Yuhen batu pakhana bema kidorge. Dilai sing khara tapna thai aduga ai sak to chaba ngamari tamocho. Hoi pare. Horin chakra lam lapada kaino chaningboda. Baso hoi
이마 호이다 하려가 자토. ꯑꯩ ꯑꯣꯐꯤꯁ ꯆꯠꯅꯕ ꯂꯣꯏꯁꯤꯟꯒꯦꯀꯣ ꯌꯨꯍꯟꯕ ꯑꯣꯐꯤꯁ ꯆꯠꯅꯕ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯦ ꯂꯣꯏꯔꯒ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯃꯤ ꯑꯗꯨꯒ ꯂꯤꯛꯂꯥꯏꯒꯤ ꯃꯄꯨꯛ ꯃꯄꯥꯗ ꯃꯅꯥꯀꯣꯡꯗ ꯊꯝꯃꯤ ꯏꯆꯥ ꯊꯣꯏꯕ ꯅꯪ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯅꯨꯀꯣ ꯃꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯅꯤꯀꯣ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯄꯄꯥꯅ ꯍꯜꯂꯛꯄꯗ ꯆꯣꯀ꯭ꯂꯦꯠ ꯂꯩꯕꯤꯗꯣꯏꯅꯤ ꯑꯁ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ ꯅꯪꯁꯤꯗꯤꯕ ꯀꯅꯥ ꯂꯩꯗꯅ ꯏꯀꯥꯏꯗꯣꯏꯕ ꯑꯩꯗꯤ ꯏꯀꯥꯏꯕꯤꯗꯦ ꯁꯤꯕꯨ ꯀꯩꯗꯧꯒꯦ ꯍꯣꯏ ꯌꯥꯔꯦ ꯊꯦꯡꯈ꯭ꯔꯦ ꯑꯣꯐꯤꯁ ꯆꯠꯄ ꯍꯣꯏꯕ ꯆꯠꯂꯅꯤꯕ ꯄꯄꯥꯒꯤ ꯕꯣꯏ ꯅꯃꯥꯅ ꯄꯄꯥ ꯇꯥꯂꯦ ꯆꯠꯂꯣꯅ ꯄꯄꯥ ꯆꯠꯂꯦꯀꯣ ꯏꯆꯥ ꯅꯤꯡꯉꯥꯏ ꯇꯧꯕ ꯌꯥꯗꯦꯀꯣ ꯕꯥꯏ ꯕꯥꯏ ꯌꯨꯍꯦꯟꯕ ꯂꯤꯛꯂꯥꯏꯒꯤ ꯄꯨꯛꯇ ꯍꯥꯏꯐꯦꯠ ꯆꯨꯞꯄꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯤꯛꯂꯥꯏꯒꯤ ꯂꯥꯏꯕꯛꯇ ꯆꯨꯞꯄꯤ ꯕꯦꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯂꯩꯔꯝꯒꯦ ꯇꯥꯃꯣꯆꯧ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯣꯝꯅ ꯌꯨꯍꯦꯟꯕ ꯑꯣꯐꯤꯁ ꯆꯠꯈꯤꯔꯝꯃꯤ ꯌꯨꯍꯦꯟꯕ ꯆꯠꯈꯤꯕꯒ ꯂꯤꯛꯂꯥꯏ ꯇꯞꯅ ꯃꯕꯨꯛꯇ ꯍꯥꯏꯐꯦꯠ ꯃꯈꯨꯠꯇ ꯊꯝꯂꯒ ꯃꯃꯥꯒꯤ ꯊꯣꯏ ꯅꯣꯏ ꯄꯄꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯪ ꯄꯄꯥꯅ ꯅꯤꯡꯉꯥꯏ ꯇꯧꯅꯨ ꯍꯥꯏꯗꯣ ꯇꯧꯒꯅꯨꯀꯣ ꯅꯪꯅ ꯅꯤꯡꯉꯥꯏ ꯇꯧꯕꯁꯦ ꯃꯃꯥ ꯋꯥꯏꯌꯦꯕ ꯇꯟꯖꯥꯗꯨꯗ ꯌꯥꯏꯅ ꯋꯥꯕꯅꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯌꯥꯝ ꯋꯥꯕꯅꯤ ꯑꯩꯗꯤ ꯑꯉꯥꯡ ꯑꯅꯤꯒ ꯁꯥꯅꯤꯡꯗ꯭ꯔꯤꯁꯦ ꯋꯥꯖꯔꯁꯨ ꯍꯌꯦꯡ ꯀꯣꯟꯅ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯁꯦ ꯎꯕꯗ ꯂꯣꯏꯅ ꯀꯥꯎꯗꯧ ꯃꯥꯜꯂꯤ ꯑꯗꯨꯕꯨꯗꯤ ꯂꯣꯏꯅ ꯀꯥꯎꯕꯅꯤ ꯆꯦ ꯑꯗꯣ ꯆꯦꯒꯤꯁꯦ ꯉꯁꯤꯒ ꯊꯥꯅ 6 ꯐꯥꯗꯣꯏꯅꯤꯀꯣ ꯊꯥꯁꯦ ꯑꯉꯥꯡꯁꯦ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯕꯩꯔꯥ ꯈꯪꯗꯦ ꯆꯦ ꯅꯪꯒꯤ ꯄꯨꯛꯁꯦ ꯀꯥ ꯍꯦꯟꯅ ꯀꯪꯗꯤꯌꯦ ꯑꯁ ꯇꯥꯅꯤꯡꯗꯦ ꯑꯁꯤꯕ ꯋꯥꯅꯤꯅ ꯆꯦ ꯑꯩ ꯁꯪꯒꯣꯝ ꯁꯦꯝꯕꯤꯔꯛꯀꯦ ꯈꯔ ꯊꯛꯁꯤ ꯊꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏ ꯀꯤꯆꯟꯗ ꯆꯠꯀꯦ ꯇꯧꯏ ꯍꯦꯛ ꯍꯧꯒꯠꯄꯒ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯄꯒꯨꯝ ꯇꯧꯔꯛꯏ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯁꯨ ꯀꯟꯅ ꯆꯣꯡꯈꯠꯂꯛꯏ ꯌꯥꯏ ꯋꯥꯈꯟꯗ ꯑꯁ ꯀꯩꯅꯣ ꯄꯥꯝꯕꯣꯝꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯆꯣꯡꯂꯤꯁꯤꯅ ꯌꯥꯏ ꯍꯧꯒꯠꯂꯒ ꯆꯠꯇꯅ ꯆꯞ ꯂꯦꯞꯄꯒ ꯂꯩꯕꯗꯨꯗ ꯂꯤꯛꯂꯥꯏꯅ ꯍꯪꯂꯛꯏ ꯌꯥꯏ ꯀꯩꯗꯧꯔꯦ ꯆꯦ ꯄꯥꯝꯕꯣꯝꯁꯦ ꯌꯥꯝ ꯆꯣꯡꯉꯤ ꯑꯗꯨꯒ ꯏꯁꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯏ ꯀꯩꯁꯨꯝ ꯈꯜꯂꯅꯨ ꯃꯄꯨ ꯏꯕꯨꯡꯉꯣꯗ ꯑꯐꯕꯇ ꯑꯣꯏꯍꯟꯕꯤꯌꯨ ꯐꯠꯇꯕꯗꯤ ꯁꯤꯟꯅꯕꯤꯔꯝꯒꯅꯨ ꯍꯥꯏꯗꯨꯅ ꯊꯃꯣꯏꯗ ꯅꯤꯡꯖꯧ ꯍꯣꯏ ꯆꯦ ꯑꯁꯨꯝꯅ ꯌꯥꯏ ꯀꯤꯆꯟꯗ ꯁꯪꯒꯣꯝ ꯁꯦꯝꯕ ꯆꯪꯂꯛꯏ ꯁꯪꯒꯣꯝꯗ ꯁꯦꯝꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯕꯤꯀꯥꯁ ꯀꯤꯆꯟꯗ ꯆꯪꯂꯛꯏ ꯏꯇꯩꯃ ꯌꯥꯏꯃ ꯁꯪꯒꯣꯝ ꯁꯦꯝꯃꯤꯔꯣ ꯆꯦꯒꯤ ꯁꯦꯝꯕꯤꯔꯝꯕꯅꯤ ꯏꯇꯩꯃ ꯅꯪ ꯏꯃꯥꯅ ꯀꯧꯍꯧꯕꯅꯤ ꯕꯤꯀꯥꯁ ꯅꯪ ꯆꯦꯒꯤ ꯁꯪꯒꯣꯝꯁꯦ ꯑꯝꯇ ꯄꯤꯔꯝꯃꯨ ꯑꯩ ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯪꯂꯨꯒꯦ ꯍꯣꯏ ꯏꯇꯩꯃ ꯌꯥꯏ ꯀꯤꯆꯟꯗꯒꯤ ꯂꯤꯟꯊꯣꯏꯒꯤ ꯀꯥꯗ ꯆꯠꯈꯤ ꯌꯥꯏ ꯆꯠꯈꯤꯕꯒ ꯕꯤꯀꯥꯁꯇꯣ ꯅꯣꯡꯃꯤ ꯇꯧꯏ ꯄꯣꯀꯦꯠꯇꯒꯤ ꯕꯣꯇꯜ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯁꯪꯒꯣꯝꯗ ꯍꯩꯖꯤꯜꯂꯤ ꯑꯗꯨꯒ ꯁ꯭ꯄꯨꯟꯅ ꯑꯣꯠꯂꯤ ꯕꯤꯀꯥꯁ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇꯨ ꯊꯥꯡꯒꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯡꯃꯤ ꯇꯧꯔꯒ ꯁꯤꯒꯤ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯁꯤꯅ 15 ꯂꯥꯛꯁꯅꯤꯀꯣ ꯐꯪꯗꯣꯏꯁꯦ ꯑꯁꯨꯝꯅ ꯕꯤꯀꯥꯁ ꯅꯣꯡꯃꯤ ꯇꯧꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯏꯇꯩꯃ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯁꯦ ꯏꯇꯩꯃ ꯁꯪꯒꯣꯝ ꯊꯛꯎ ꯅꯪꯅ ꯁꯦꯝꯕꯤꯔꯤꯔꯣ ꯅꯠꯇꯦ ꯏꯇꯩꯃꯅ ꯁꯦꯝꯕꯅꯤ ꯑꯩꯉꯣꯟꯗ ꯑꯝꯇ ꯄꯤꯕꯤꯔꯝꯃꯣ ꯍꯥꯏꯔꯛꯄꯒꯤ ꯄꯨꯕꯤꯔꯛꯄꯅꯤ ꯌꯥꯏꯗꯤ ꯀꯩꯗꯧꯍꯧꯒꯦ ꯃꯥꯗꯣ ꯏꯃꯥꯅ ꯀꯧꯕ ꯑꯗꯨꯒꯤ ꯏꯃꯥꯒꯤ ꯀꯥꯗ ꯆꯠꯈꯤ 이대마 아야무 ꯊꯣꯛꯈ꯭ꯔꯒꯦꯀꯣ ꯍꯣꯏ ꯕꯤꯀꯥꯁ ꯂꯤꯛꯂꯥꯏꯒꯤ ꯀꯥꯗꯒꯤ ꯄꯔꯕ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯊꯣꯡꯒꯤ ꯃꯔꯨꯝꯗꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ ꯂꯤꯛꯂꯥꯏ ꯇꯞꯅ ꯁꯪꯒꯣꯝꯗ ꯂꯧꯔꯒ ꯊꯛꯏ ꯕꯤꯀꯥꯁ ꯅꯣꯡꯃꯤ ꯇꯧꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯠꯀꯦ ꯇꯧꯏ ꯇꯟꯖꯥꯗꯨꯗ ꯌꯥꯏꯁꯨ ꯑꯃꯨꯛ ꯆꯪꯂꯛꯏ ꯌꯥꯏꯅ ꯕꯤꯀꯥꯁ ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯋꯦ ꯍꯥꯏꯗꯥꯏꯅꯦ ꯕꯤꯀꯥꯁ ꯃꯀꯣꯛ ꯍꯣꯠꯂꯒ ꯑꯩꯅ ꯏꯇꯩꯃꯗ ꯁꯨꯝ ꯁꯥꯟꯅꯕꯅꯤꯗ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯃꯇꯥꯡ ꯆꯥꯗꯅ ꯐꯥꯒꯤ ꯇꯧꯔꯗꯅ ꯁꯥꯎꯅꯨꯀꯣ ꯏꯇꯩꯃ ꯁꯥꯎꯗꯦ ꯌꯥꯏ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯆꯦꯒꯤ ꯀꯥꯗ ꯄꯔꯕ ꯆꯪꯉꯤ ꯕꯤꯀꯥꯁ ꯃꯥꯒꯤ ꯀꯥꯗ ꯆꯪꯒꯦ ꯇꯧꯔꯝꯕꯗꯩ ꯆꯪꯗꯅ ꯌꯨꯝꯗꯨꯗꯒꯤ ꯃꯄꯥꯟꯗ ꯄꯥꯈꯠꯅ ꯄꯔꯕ ꯊꯣꯛꯂꯛꯏ ꯕꯤꯀꯥꯁꯅ ꯄꯔꯕ ꯄꯥꯈꯠꯅ ꯊꯣꯛꯂꯛꯄꯗ ꯁꯥꯌꯣꯟꯒ ꯊꯦꯡꯖꯅꯩ ꯕꯤꯀꯥꯁꯅ ꯇꯥꯃꯣ ꯌꯥꯏ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯀꯥꯏꯗꯦ ꯑꯗꯣ ꯅꯪꯕꯨ ꯀꯥꯏ ꯆꯠꯀꯦꯅ ꯊꯣꯛꯂꯛꯏꯅꯣ 이만하고 ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯅꯤ ꯍꯣꯏ ꯆꯠꯂꯨꯔꯣ ꯕꯤꯀꯥꯁ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯅ ꯄꯔꯕ ꯆꯠꯈꯤꯕꯗꯨꯗ ꯁꯥꯌꯣꯟ ꯈꯔꯗꯤ ꯆꯤꯡꯅꯩ ꯋꯥꯈꯟꯗ ꯆꯤꯡꯅ ꯆꯪꯂꯛꯄꯒ ꯈꯪꯍꯧꯗꯦ ꯌꯥꯝ ꯀꯟꯅ ꯌꯥꯏꯅ ꯂꯥꯎꯔꯛꯄ ꯁꯥꯌꯣꯟ ꯄꯥꯈꯠꯅ ꯄꯔꯞ ꯂꯥꯎꯔꯛꯂꯤꯕꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯦꯜꯂꯤ ꯁꯣꯝꯗꯅ ꯌꯨꯍꯦꯟꯕ ꯐꯥꯏꯟ ꯌꯦꯡꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯦ ꯋꯥꯒꯤ ꯄꯥꯝꯕꯣꯝ ꯆꯣꯡꯂꯛꯄ ꯃꯁꯥꯗꯣ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯑꯃ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤꯅ ꯌꯥꯝ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯐꯥꯏꯟ ꯌꯦꯡꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯌꯨꯍꯦꯟꯕꯒꯤ ꯐꯣꯟ ꯂꯥꯛꯏ ꯍꯜꯂꯣ ꯁꯥꯌꯣꯟ ꯀꯩꯗꯧꯔꯦ ꯌꯨꯍꯦꯟꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯌꯨꯍꯦꯟꯕ ꯄꯥꯈꯠꯅ ꯊꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦ ꯊꯝꯃꯣ ꯌꯨꯍꯦꯟꯕ ꯑꯣꯐꯤꯁꯇꯒꯤ ꯄꯔꯄ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯗꯣꯔꯛꯏ ꯒꯥꯔꯤ ꯊꯧꯅ ꯃꯄꯤꯁꯨ ꯏꯔꯥ ꯆꯦꯜꯂꯛꯏ ꯃꯁꯥꯗꯣ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯂꯝꯗꯦ ꯒꯥꯔꯤꯁꯨ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯊꯧꯔꯝꯃꯤ
ꯑꯁꯨꯝꯅ ꯊꯥꯔꯛꯄꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ ꯀꯥꯎꯟꯇꯔꯗ ꯆꯪꯂꯒ ꯅꯔꯁ ꯑꯃꯗ ꯍꯪꯂꯝꯃꯤ ꯍꯧꯖꯤꯛꯇ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯅꯨꯄꯤ ꯑꯃ ꯄꯨꯈꯠꯂꯛꯄꯗꯨꯔꯣ ꯍꯣꯏ ꯃꯥꯅꯦ ꯑꯣꯇꯤꯗ ꯄꯨꯁꯤꯟꯈꯤꯕꯅꯤ ꯑꯣ ꯌꯨꯍꯦꯟꯕ ꯃꯁꯥꯗ ꯄꯥꯈꯠꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯆꯦꯜꯂꯛꯇꯨꯅ ꯂꯥꯛꯏꯉꯩꯗ ꯌꯨꯍꯦꯟꯕꯒꯤ ꯀꯣꯜ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯌꯨꯍꯦꯟꯕ ꯀꯣꯜꯗꯨ ꯑꯍꯥꯟꯕꯗ ꯄꯥꯏꯔꯨꯗꯦ ꯑꯃꯨꯛꯁꯨ ꯍꯜꯂꯒ ꯇꯧꯔꯛꯄꯗꯨꯗ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯀꯅꯥ ꯌꯨꯍꯦꯟꯕ ꯆꯦꯟꯅ ꯆꯦꯟꯅ ꯐꯣꯟꯗꯨꯗ ꯉꯥꯡꯂꯛꯄꯗꯨ ꯇꯥꯏ ꯁꯨꯝ ꯆꯦꯜꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯄꯥꯏꯔꯛꯄ ꯐꯣꯟꯗꯣ ꯃꯈꯥꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯌꯨꯍꯦꯟꯕ ꯃꯁꯥꯗꯣ ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯂꯦꯞꯂꯝꯕꯗꯒꯤ ꯈꯨꯔꯨ ꯀꯨꯟꯊꯔꯛꯏ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ